ngasi rimsta test tokhiba mokoi 13 manungda 13 mak negative oi haibagi pau phumangam amukan panjage ngarang positive oi khiba mioi adugi imung manungsing ngasi mokoi 13 test tawba matamda mokoi 13 mak negative oi pau phangle adu mahaka naknaramba mioi kharasu hayeng test tawgani haina khogi Directorate of Health Services ki Director Dr. Kirajona thamlakli aduga ngasi tokhiba case ase punna Jenims ta kun gamari ni aduga rims na 13 ni hariba test tokhiba report punamak hauji negative oi habigi pau phangle adu makhatana mahaka lebineramba amadi mahaka naknaramba haibadi ngarang positive oi haiba khangkhiba mioi adugi mahakna chalama mafamsing amadi mahaka naknaramba sing adu makhatana amuk section yengchinduna test tawbagi pau amuk lakhini haina khoigi department side thamlakli amukana haijage ngasi test tawkhiba Jenims ta kun mari ni aduga rims ta 13 ni hariba mayam asi hauju phogi oina phangba report ta makoi asi negative oire coronavirus nadre haiba khangmangam le hari makhata pau pijage impact news meng ta don lebiyo